Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau. Awang nokpok raija hungi mikhalgi vote thadabagi matam naksilakpaga loinana rajniti dolsingna amana ama buhunaduna vote khombagi thabak kansilakli. All Manipur Health Services Doctors Association na hairi sarkarna doctor singi dabi phanghandrabadi sarkargi hospital sing thingjinbagi khongjang changsilagani. Amasung Turkey amasung Syria da yuar habadagi siba migi masing lising kunmari hele Bharat na luraba tanfam asida Turkey miyamgi damak lepli. BJP ki national spokesperson amasung Nagaland ki in-charge Nalin Kohli na hairi BJP amasung NDPP na lakliba mikhal asida sab manaba agenda amada mikhal thengnari. Mangna hai makhoi gi wakhallondi Nagaland miyamgi seba tawduna hena saukhatpa purakpa haibasini. Sumu ke dimada pangthokpa pawgi mifam amada mahangna hai asengba mikhal gi thabak athuba matamda horagani. Mikhal asida BJP amasung NDPP na seat nifu kunda yenari. Nagaland miyamna sungsinaba sarkar asida thajaba thamduna double engine sarkar ama lehenduna hena saukhatpa purakpa ngamhalagani haibagi thajaba su phongdokhi. Thasigi kuntareta vote hadanagadoriba Nagaland Vidhan Sabha Mikhal gi vote khombagi thabak kham thengna kalle Mikhal asida mirep sama marphum doina lamba tawnari. Masigi manungda nupi mirep mari yauri. Mikhal asigi damak Central Armed Police Force Company sahum sumna manga sizinagani. Marak asida Akuluto Vidhan Sabha Kendrada BJP gi mirep oiriba Kajeto Kinini lamba yaudana kare. Seat humpu leiba Meghaloi Vidhan Sabha Mikhalda nupi mirep kuntra taruk yauna mirep sahum humbudra mangana lamba tawnagadauri. Masigi manungda independent mirep nifu mari yauri. Raijaduda vote khombagi thabak kankhalakli. BJP, Congress, NPP amasung Trinamool Congress ki star campaigner singna voter singi pungning singsinaba leijabi thaduna vote khomli. Thasigi tara tarukta vote hadanagadoriba Tripura Vidhan Sabha Mikhal gi vote khombagi thabak sukham thengna kalle. Raijadugi Dhalai Jila da pangthokpa Mikhal gi rally amada Pradhan Mantri Narendra Modi na wangangki. Mangna hai double engine sarkar asina Tripura da anoba saktam ama piduna saukhatpa raija ama oiba ngamle. Mangna hai BJP sarkar na lairaba imung lak ahum makhaida lemna electricity amasung imung lak mari da thaknaba toti sing pire. Sri Modi na hai Kendra gi budget ta PM Awas Yojana gi damak lupa koti lising marfu haple. Masina Tripura da lairiba miyoi singda seki yum phanghalagani. All Manipur Health Services Doctors Association na makhoi gi dabi phangdrabadi thasigi taramari dagi sarkar gi hospital sing thingjilagani hairi. Manipur Press Club tangarang pangthokpa pawgi mifam amada association asigi General Secretary Dr. Loli Mau na hai handakta pangthokhiba Raija Vidhan Sabha da makhoi gi wakat ki matangda pikhiba pawkhumsing adu peningai oide. Mangna hai Kendra amasung Raja Sarkar gi makhada thabak tawriba doctor singi thabaktagi pothaba matam sahi 35 da hengatpa haina Pradhan Mantri na ayaba pikhrabani. Raija sida hauzik doctor gi award pa leiri hairaduna Manipur da hauzik doctor lising ama chamari rom tamak leiri. Raija sigi misingi yenglurabadi doctor masing lising ahum rom leigadabani. Mangna hai association asina tongan badabi kaya marum sarkar da tawduna lakpani. Masigi manungda thabaktagi pothabagi matam hengatpa Tare suba pay commission ki matungina basic pay da NPA hapsinba amasung satnadraba MSS rules lising masamapan marfunitoy semdokpagi wafam yauri. Numit nini ki khongsatta Pradhan Mantri ngasi Rajasthan amasung Karnataka ta satkani. Pradhan Mantri ngasi Dausada lupa koti lising tara nipan chama changna paikhatpa lambi ki project jatra hungani amasung miyamda kathokani. Mahangna Delhi Mumbai Expressway gi Delhi Dausa Lalsot section jati da kathokani. Lambi asi satnaba haurabadi Delhi dagi Jaipur tamna satpagi matam pung manga sanglamba adu pung ahum makhai khaktamak sanglagani. Kilometer 246 sangba lambi asi lupa koti lising tarani thoi chama yangkhai changna paikhatpani. Pradhan Mantri na kilometer 243 sangba National Highway Project sanaba jatra hungani. Hayang Pradhan Mantri na Bengaluru da taramari suba Aero India lising ani kulhumdoi haudokani. Tabiriba pawse Akasbani Imphal dagini. Turkey amasung Syria da yuar habadagi siba migi masing lising kunmari hele.
Syria sarkarna lalhobana khudum chaliba mafamsingda antarjati gi mateng pinanaba ayaba pikre. Agency gi paw matung ina siba mi gi masing hengelakpa yana leiri. Untaba amasung ingbana maram oiduna mi kanbada khudongchadaba kaya marum mayoknari. Marak asida UN Refugee Agency gi paw matung ina Syria da miyoy lak yangkai hena mayumakai leitre hairi. Pradhan Mantri Narendra Modi na hairi luraba tanpham asida Bharat na Turkey miyam gi damak jet na lepli mangna hai Operation Dos ki makhada Bharat na mi masing yamna kanana honari. Sri Modi na hai leibak aduda leiriba Bharat ki timna Operation Dos ki makhada ayuk numidang khaidana thabak tawri. Pradhan Mantri na hai Turkey da thokliba yuar haba siguma matamda physiotherapist sing tanabagi tangai fodaba lei. Ahmedabad ta pangthokpa Indian Association of Physiotherapists ki humpu suba National Conference ta video conferencing ki kuthangda wangang laduna Pradhan Mantri na hai physiotherapist singna video consulting amasung telemedicine gi lam asi hena chawkhat hanaba honagadabani. Mangna hai sarkar asina Ayushman Bharat Digital Mission gi network manungda physiotherapist sing hapsille. Masina patient singna physiotherapist sing paw phaunabada hena laithok halagani. Ngasi phongba pawse singi maroiba pawsingi damak haujik Wahengbam Rajesh leire. Rajesh Tagasari Nganthoi pawse singda phonariba maroiba headline singdi petrol bongi matungda Congress office apumba yerum singna landarakre BJP gi miyoi sing purambagi thabak action laukakani chief minister haibasna morning bell gi ahanba amasung anisuba headline tori. Lam ekar kunda tharamba popi pambi yantat kare ani phare ani lot kare scheduled tribe demand committee Manipurna ST campaign makha satari habisna Sangai Express English ki headline oiri. Kendra gi Mantri Ramdas Athwalena Aerosports hot air balloon amasung para motors fista hangdokre RPF ki president Ngangbam Nganthoi habisna Manipur mail gi maruiba headline oiri. Aikoigi hagotpa ngamlaroidaba phibam amada leire chief minister RPF ki president Chauren Laikidre habisna sanalaibaki ahanba amasung anisuba headline tawri. BJP gi luchingbada khut tharamba action logani party amadi lengak paibagi wafam nate CM Congress office mai thanaba honorambagi mayokta protest satharingaida yerum thomdilakre habisna irebaki headline tawri. Border pillar marphu matoi manakta laiba Indo Myanmar gate yengsinbinaba leitre pekam February 10 hospital yauna health sector kudimak mathau leplagani lauktokre habisna Isel Express ki headline tawri. RPF ki president Ngangbam Nganthoi MPCC ki office mai thanaba honoramba yaningdaba phongdokre habisna Imphal Free Press ki headline oiri. Rimsta contract basis ta office assistant lawbagi interview da aranba thong chatharabra BJP ka Congress ka nungainadaba leite CM habisna naharugi thokdang headline oiri. Popi thaba ani phare ekar kunda tharamba popi yanthakre February 10 sarkar gi hospital thingjelagani habisna Sangai Access Manipuri gi ahan headline ori. Kogru singsang paring da drone seasonaduna popi thapam yengsinbagi thabak chathakre RPF ki president laikidre habisna ponapong gi headline ori. BJP ki karmi de attack chathakiba sing dandi pigani Congress office mai thanaba honoramba yaningdaba phongdokre habisna People's Chronicle gi headline ori. Popi pambi tharamba khul anigi ningthoksing amasung chenabasing mayum thadoktuna chelamle Congress ka nungaindaba leite thokiba thodok adu lanai oigani biren habesna huyelan paugi headline ori. All Manipur Health Services Doctor Association na makoigi dabi taksinduna health center sing thingjilagani ahanba North East Aerosports hot air balloon amasung para motor fista Kendra gi Mantri Ramdas Athwale na hogdokre habesna Churachandpur da phongba masona thar amasung nisin tuiltu gi headline tori. MPCC na wakat mi phamkre youth wing gi president gi mathakta case file to way yaningdaba phongdokre habesna Manipur Express ki headline tori. Nganthoi Thagasari Rajesh aroibada maroiba paw amukhanna awang nokpok raija ahumgi mikhal gi vote thadabagi matam naksilakpaga loinana Rajniti dol singna amana amabu hunaduna bot khombagi thabak kansilakli. All Manipur Health Services Doctors Association na hairi sarkar na doctor singi dabi phanghandrabadi sarkar gi hospital sing thingjanbagi khongjang changsilagani amasung Turkey amasung Syria da yuar habadagi sibami gi masing lising kun mari hele Bharat na luraba tanpham asida Turkey miyam gi damak lepli paw loijare.